Manipur Top Channel की Meitei MLA ई पाउसिंग मियामना थमजरी अहनबदा कांगलेपाक की मैरादी लोकसरगा अथुबदा लेंगाक सेमनबो होटनबियु मियामगी पेंदबि इहौ लाक्लबदी MLA सिंग अवाबा हाइबदु ओइगनी लैसेम सनाजावा मियामगी मिहुर ओइना थागतखिबा MLA सिंग मियामगी अपामबगी मतु इन लेंगा अमा सेमनबा हाइबदा तादरबदी मियामगी असावबना पामदबो थाउदोक सिंग थोरकय है मरम मदुन अथुप मतमदा लेंगा अमा सेमनबो होटनबियु हाइना राज्य सभा की MP इनिंगथौ लैसेम सनाजावा ना फोंदोखरि हाइरिबो अफमसी ngasi Imphal East ki yumnam kuno awang lekai di MP Local Area Development Fund gi makhada nauna saba All Star Club ki building sanga bagi tharamna sargya ki be MP leisem sana jawbana phongdokibani ining thau sana jawba leisem bana makhada na phongdokibada sei tere khuntakpa Anglo Manipur war na singba akanba lal kya ekhoi masel amaga lingjal mana ta lusingba singi marakta wakal manarakta kaya sidagi thokibani haibisi puari na sakini aduba haujiki mirol gi lusingba singna masi khangdabugum tawi मियामना लुसिंगबसिंग पुनसिन बिरो हाइना लाउरिबसि पुनसिन बिगी मुहुता मागी अपाम तौरगा लेरबदि मियामगी पेंदबना इहौ लाक्लबदि अवाबा लाखनि अथुबदा लेंगाक सेमनबो होनबिवाकी थौरा मदुर सरुग याखिबा इस्लामगी हानिगी प्रेसिडेंट एन राजेंद्रना फोंदोखिबदा अखोय लिंजल मानद्रबदि येकनबा थेंगनबदा वागनि MLA सिंगी मरक्ता पुना थापक तौबा ngamdabadagi लेंगाक सेम ngamdaba हाइबसि तोंगी मिरोल हौजिक लैरिबा मियामगी मिहुत सिंगबु ngakpiroi Laibaki luraba tanpamasida MLA masing kunga mathui leiri athubada lengak CM lagani haina miyambo apangbu sinba honabigano MLA singi marakta lingjal manadi haibasi mapan tholaktabana fai amasum punsilaga lengak CM ngamdrabadi yeknabana kudongchaba launabigi maram oihengani swaki thawra madur yumnam kuna awang singlupki president haise bijoy kundrakpam GP member Usam Indra Kumar haraurau tangkham GP gi pradhan TS Indra Kumar saryaki Amarumdana Thawbal Damdagi ising thaba lepkhibadigi angan pha uriba Thawbal ningombam sabal tongbamadi moisingi lokol sing mangba yabagi phibamda leiri Maphau damni haina khangnariba Thawbal multipurpose project ki saru amoiriba Thawbal Canal gi singna angan phaugi phaupaliba Thawbal nongangkhong ningombam sabal dongba masum moisingi lokol singda hokiba tha makai amarungi mamangdigi canal asidi ising thaba lepkhibana law salamdaida ising phangdabigi yamna sawn awaba mayunari lofam sing asidi uriba angan phok sing asi satpa ngamdana mangbu yabagi phibamda leiri haidi hiramsigi matang thobal mai lekai digi waikom ibotomba koba lawmi amana phongtorapgi matung inadi state asida hauzik thokli irang sin mar moiraga sana thanaba chinjaki polam sing mamal kham thengna Hengalakpa Shidigi Karadang Werabu Sapanava Thawbal Canal gi Nagyet the Lady Blokum Singna, Hauner Butauduna Canal Sigi ising Nagyet the Lady Balakul Singda, Angan Pau Tabab Kibani, Aduba Hauzik, Pauk Satam Dashida, ising Tarakpalep Kibasina Maramoraga, Pauk Sapangamdana, Mang Biabiki Fium the Lady, Lopam Sing, ising Karakangli. Maramasina Langaki Mari Lane authority Sing Hiramasida Miyang Sanguna Atupumatamda, Thawbal Dam the Gihan Angan Po, Uri Balopam Singashida, Ishing Tabira Kibadu Makatana, Leptana Tabiratuna, Lopam Singashida Angan Po, Palivasi, Nintina Mapung Pana, Paugi, Satok Putona Bohona Biosaki. Targeting NIT 2026 Bio 360 NIT Success Center Gi Biology Foundation. Regular course lakli batang kunga taruk tha mga English ngani kunga mga digi hauzaragani facilities khara palabada regular test series amasu mock test series printed NCERT based study materials atopa uja singa manadaba mawngda base amada satra nifuga mga khak lawjagani student gi level khangna takpi tambiriba center ni hena nungairiba man affordable fee oijabaga loinana full course fee da lupa lising taraga taruk khaktani Installment 60 da PBG Kudung Sabas Pizari, Kupamarul Gidama Kugi contact number 8575587677 Natragana, Ahogi address, Hodam Lake opposite Kaisampat Oil Pump the Lapiduna Akupamarul Kangi Viagani Atopa Paumadana. Meitei MLA CM Moina Kandun Anobalengak CM Kuki MLA Sing Yaningbi Ingit Summit Patra the Pikri. En Berenas Minister Pamtado Krabamatung Lusing Bamakan Mangam the Badigi, Lambda Masida. President Rule Salai Vistir Sid Anogolenga Siam Nabala Long Sinmada Kuki MLA Singi Pirep Laura Bigahidi. Hilamasigi Matana Pauxation from a power source Kimatunati, Stellangak Siam Anobulu Singbama Kanbi Matanga, Kuki MLA Sina, Pirep Lona Bigi Mipam Amata Sigi Taragamapana Kangpo with the Pantuna Tarang Tokradi. Hari Pamipama the Kuki MLA Mapanama the Kuki Zog CSO Singilu Singba Sing to Sarugagan Hari, Power source Asna Makatari.
Kuki MLA amadi CSO singna anauba lenga ama semba pamlakliba si handak numit nini khongchata Manipura laklamba BJP gi North East Insa Summit Patra na Kangpok Pidesatuna Kuki MLA singa amadi CSO singa unadun wari sanakraba matungda laurakhiba phirep oibi yahiri Paugi source asin hai Summit Patra gi Kuki MLA singa amadi CSO singda state asigi anauba lenga ama semna bulu singba ama khan matamda Meitei gi MLA kharadana yaningbra haina hangba matamna wafam adu Kuki MLA singa amadi CSO singna yaningbra phongdorokhiba lei haina paugi source asin hai source asina makha taribadi tha sigi taraga mapana pangthokna ba thorang tawri hairiba mifam maduna thanglon a sigi MLA bongjagin baltedi masagi anabana marum oraga saruk yaroi aduga atai Kuki MLA mapandi soidana saruk yagani loinana mifam maduna warep kaya su lawraba yahiri amaromdana PM Modi na share lawdun Union Defense Minister Rajnath yauna awang bataki mifam pangthokri India amadi Pakistan leibani ki marakta military ki oiba unkhatna bigi sangwa khalaktuna numit humni nakalani ki marakta khuthokna duna lekhiba du ngarang numidang wairamdagi hauraga leiba ani ki marakta khuthokna ba lepkhri khuthokna ba lepkhraba matung ngasi ayu anganbada Prime Minister Narendra Modi ni Union Defense Minister Rajnath Singha Chief of Defense Staff Anil Sahun NSA Ajit Doval External Affairs Minister S. Jaishankar yauna Armed Forces Navy amadi Air Force ki ship singa loinana awang bataki mifam ama pangthokri tuan national newspaper singa report tawbagi matungina hariba mifam asi ngarang leiba ani ki marak ceasefire laikraba matung Jammu and Kashmir Pakistan ki drone kya paibu ukhiba dugi matungda pangthokani mara sida paw amagi matungina India ki line of control ki phibam safana lei hairi ngarang leiba ani ki marak ceasefire tawnakraba matung Pakistan ki Prime Minister Shehbaz Sharif na phongdokhibada khongthang sin laiba ani gi makta leiriba wathok singna maram oiraga ing tappa amari sakhatpa romda sangsinba ngamduna leiribasi loisinna ba anobo khongthang ama oiraga haina phongdokhi panmaya abringa numidang Pakistan ki Director General of Military Operation na India gi DGMO da phone tawraktuna nongthak laimai medi isingi imai gi kuthokna ba lepna ba yanakhibani madugi matung tarak poina hayeng nungthil laiba ani gi DGMO na amuhana wari sananaba lemna khibane sohari atopa pawmana amuko ge lamjing makhara sangai thil gi tera kaithil phawbada leiba club singi apun malup satu ko semduna thaupu sing khankhri All Manipur United Clubs Organization amuko district organization am oiribi Imphal West District United Clubs Organization gi oiba anoba unit sangai thil tu tera kaithil semnaba meke edunda leiba club singi apun mifam ama Kashikul Youth Library and Sporting Club ki President Lukram Ibu Yamana mifam pu oiduna pangphokri loina unit ama semkhri hari nauna semlaba unit asigi mamingna sangai thil tu tera United Clubs Organization satuko haina tholi ngasigi mifam sida amuko gi General Secretary Pratap Laisangthem Secretary Organization Laisram Krishna Chandra Secretary Publicity Haisnam Foreign Secretary Organization Yungkhaibam Inauksa amadi IWDUCO की प्रेसिडेंट हेरामनी खाबा जनरल सेक्रेटरी के मोमोसा अमुको की एक्स एडवाइजर तोंपोक लिमाबम अमसुम युमनाम विक्रम ऑर्गेनाइजेशन सेक्रेटरी सालुको मयांगलंबम प्रेमिला सेक्रेटरी मेवाकना सरुक याखी ngasigi mifam na nauna semlaba unit asigi team asi sahi ahum oigani semlaba unit asigi sahi ahum gi thaupu na bagi damakta miyoi singsu khalle hairi khalaba singa duri president da Asem Chandra Kumar Tera vice president da Ningombam Dinesh Taren Pokpi general secretary da Gobin Moirangthem Maklang joint secretary da Akoizam Gunamni Sairem Khul Finance Secretary Ningthaujam Shekhar Sangaithel Organization Secretary da Maibam Dineshwar Meitei Kasikul Publicity Secretary da Phamdom Tomso Tharoizamni Advisor oina khalaba singa dudi Likmabam Tompok Maglang Konthaujam Samjai Kasikul Lukam Ibu Yaima Kasikulni ngasigi mifam na iramda Manipur gi lamgi ngamkhai amadi apunbigi saktam ngakna bo honabada amukona lawri bu thawdang amadi lawminagadaba singkupna khana nainamina duna makhata iramdam gi thawai kya lawminana ba amatu oina lemina khreso hairi atopa pawmana Kuki zau furupna taliba demand sing senta lengana piroi haina Amit Shah na nahumna na phongdokri
Manipur thoklibi irang asigi mari laina New Delhi da ikui kuidana Union Home Minister Amit Shah na siarogdana pangthokibi state asigi security review meeting da Kuki Jau Fruit na taliba separate administration natragana Union Territory CM gi matang center na khanaroi amadi Kuki Jau sing na taliba demand sing asi piroi haina nahong na phongtokri pangthokiba security review meeting aduda Manipur gi governor Ajay Kumar Bala amadi Ministry of Home Affairs Government of India gi makok thongba official sing saruk yakhi haina official oiba pausna hari Pausna Makataradun Hai, Pamkiba Security Review Meeting at the Manipurgi Governor Ajay Kumar Balana, Hausu Oriba Manipurgi Law and Order Pipa Mamadi, Makatana, Kukizo Community Amadi, Meitei Community Marakta, Pangtoka the Riva, Peace Dialogue Asiki Matanga, Karamba, stakeholders in the Mipamasida, Yaholaga, Santiamasum Raksha Prognabi Anobulambi Amaya Navigi Matanga, Suggestion Kia Tamki Hadi. Governor gi suggestion asi taraba matung Union Home Minister Amit Shah na Kukizo community sing taliba demand sing maruina separate administration taragana Manipur gi tokhaiba Union Territory CM gi wafam central government na kaidonung khanaroi amadi Kukizo sing gi demand asi piroida ba demand haina Union Home Minister na nahongna mifamadu da ningsingki Union Home Minister Amit Shah na makha taraduna mifamadu da yaukhiba Ministry of Home Affairs ki makok thong official sing Manipur gi governor da hausi Home Ministry na Suspension of operations through the Lady Kuki Militant sing Miyam among the Toktuna, Pong the Kulai Paiduna Satli Happy official Oiba Information Ministry is the lady. Madam Maduna Su the Lady Kulai Piper Militant sing a sea, Makoi Makogi designated camps in the Landuna, Miraktin Mama Pumps in the Kulai Paidun Satpatinga Davani Hybra, Home Ministry official sing Amadi Manipurgi Governor Akanba instruction Pikri Hadi. Sources na makataradun hai karigum Home Minister gi warning asi su the lariba Kuki Militant sing in the Vataragadi Makogi Matata Ain Web sub action Lokot Kadaban Henesu Amit Sana directive PKD Makasa Tarakpo in a topapom Sisphere Tonakraba Matung Noi Kappa Lepri India amasung Pakistan laibani ki merakta ngarang tilpung mga taba matam na sisphere tawnakraba matungda hausuk phawi yoina nakalani ki merakta line of control no mai kapagi thagok amata leitri aduma pu security force na border area da mikup na homsing na leiri nawno oirakli ba phiba masiga mari lendra Prime Minister Narendra Modi na siya logduna ngasi high level security meeting pangtokre meeting adu Union Defense Minister Rajnath External Affairs Minister Jai Shankar Navy, Air Force, and Army ships National Security Advisor Ajit Dobal, Chief of Defense Staff General Anil Sahun Susharuyaki. Mipamadura Prime Minister ki Meitei ki Operation Sindur India ki force ng lauki ba thawdang do busu thagat pa phongdokhi. Amaram nana. Obituary reference phaw khangdaba man miyam ki mihur oiraga karamna kendra sakhut ka doribano. Subhasandra Nauria Pakunglapa Kendra, Nauna Mihut Oiriva Sina, Local Area Development Fund gi Lupa Crore Taruk Henbigi Sanpam Kaito Kravasu Masak Tok Pataba Amata Tauputi, Miyangi Mihut Amoivigi Matokari no Haiba Kangdabugum Lady Hena, Kendra Sigi Hanigi MLA Subhasandra na Fungokre, former MLA Subhasandra MLA Oiring Matam na Lupa Lak Nipalom Sang Nasaba Horam Lava, Teraka Sako Taurang, Nupiluki Malem, Tuli Halgi no Nasaba, Maira Sang Amanong Sangabi Toram the Mark no Makata na Haikibeda, Politics Karino Kang the Ciel Pai Haiduna, Miyangi Mihut Oikraviaman and Nauria Pakang Lapa Kendra gi Mihut Oibidiging City, Kendra Hiram Kudimak Suxili. Tangnaba Kendra Singi Mamang Ikaiba Havadu, Assembly the Miyangi Mihut Nihadaga, Obituary reference power Kangdaba, Muemana, Kendra Sigi Miyangi Mihut Oirabadi Karamna Sakotani, Amaramda, Lengak Siembangambigi Masing Suna Lady Bizepina, Lengak Amasiembangam the Basi, Mating Topa, Matona Liba, Miyangi, Ihul Kangba, Lusing Burita Badigini, Manipur Hausu Oiriba Pipa Masitung, Koina Laitaba Puraki Hirabadi Center Gi High Command Kiatang Oiraga Liba Political Party Nataba, Regional Partition da Miyamna Mai Unsin Vigi Matamadu Yoreki. Ngasigi Tauramadu Nauria Pakang Lakpa Kendra Tuan Tuanba, Gram Pansaki Hanigi Pradhan Zilla Parisat member Amasu, Nauna Gram Pansaki Committee Chairman Singamasu, Masak Naiba Mioi Kiana Saruyaki Atopa Paumana. Single use plastic season Adanavigi awareness Pantokre, Kaitel Pam Libusing the single use plastic Polam Sing Kongwalaga, PMSum Sigi Kausing Yentokre. Directorate of Environment and Climate Change Manipur Pollution Control Board Kanglai Park Cluster Levels Federation Thambal Khong IMC amadi City Police ka punuk samnaduna sa ayu oripok amadi Khoirambal Ima Kaithil gi akoibada State Bender Family bamadi
टेम्पोररी मार्केट कैथेल फमलिबसिंगदगी सिंगल यूज प्लास्टिक की पोलमसिंग खोंगलबा मतुंग बायोडिग्रेडेबल प्लास्टिक फीगी खाव अमदि पेपर बैगसिंग लेमनि एंथोख्रे स्टेट असिदा सयसिगी एप्रिल 15 हौदुना सथरकलिबा सिंगल यूज प्लास्टिक थिंगबगी मनुंगसना ngasai onganbadagi uripok area digi hauraga khoirambal ima kaithel gi akoibada manipur pollution control board ki member secretary dr w rosan amadi environment and climate change ki director t braja kumar anina rusingduna drive adu satakhibani drive adu single use plastic seasonable lab lasi haibigi paujel yawa sejasi enthoki loinana lambi gi tongan mafamda manamasing sanaba polamamadi haira yonbasing seasonaramba masing yamlaba single use plastic singkhongatuna makatana seasonadana ba amadi yonba toknaba pautak pikhi drive aduga mari ledina pollution control board ki member secretary dr w rosan hai miyobi haksang amadi mauksa gi saktam sound akaiba piri ba single use plastic ki polam sing muthing bi khongthang si khumang gamna sangsin mangamli maru oina plastic ki agency singi mathakta akan ma drive se thaduna mapalam digi makatana single use plastic pusin ba thingna ba akan ma thabak sing lokhali ba sida sound mai pak pangamli miyamna su asigumba athing ba thamkraba plastic ki polam sing sijina ba madi yon ba lepi duna biodegradable plastic figi khaw amadi CAG bag oina sijina bi yoiki program asiga mari laidana directorate of environment and climate change ki director dr t braja kumar amutang sijinaraga hundoko plastic sijinabigi amang basing adugi maramda masa khaina taktuna tilliba miyamda khanki hairiba single use plastic asi athingba thamkhrabani maduna masibu sijinariba singadu phagatpa amadi fine thian gi thabak su makhadan hauji akan momon sathari maram aduna miyamna amutang sijinaraga hundoko plastic makhal sijinabi gano hek yariba makhai phina amadi siena khaw sijinabi yo haina su miyamda apple tawkhena su pawsna makhatana su phungdorakli tentak patopa pawmana sajirok turel mapal search operation sathabda kusuklai kya forkri security force na leptana sathrak operation gi surgo moina ngarang pasoi police station gi manungsan ba sajirok turel mapal sathaki bo operation da khulai pai bising na losinduna thamlam khulai kya fukat pangam khri haidi tentak na sum na myam da thamjarong gi aduga hauzik koinadi myam paus matang ase lusinjarage amasu makhata ba no update myam pun ngai mina sena channel sigi mekedi gi myang infamda makhata na thamjari makhata ba no update myam pun ngai mina si